सेशन अनि लेगदबा तरामाथोय सुबा मणिपुर विधान सभा के 9 सुबा मिफम ngasi hokre session asigi ngasi ahanba numita obituary reference presentation of business advisory committee report motion for election of the three financial committee for the year 2019-20 government resolution sing puthokani hayeng nini chanba numita question hour government business amadi presentation of committee report sing laigani Asigi kunumdo gi numidang pung toruk taba matamda yang thangda gari na thomlambadage Ras Medicity da laikana rakhiwa mongsanggai me lekai dage Maibam Sanjit atopaming nanau ngasi laikidre thokdok adu da chenaba gari wangoi police na fabiu yadabagi mayukta JSM semkre khongjang lakadori Manipur lengak na lai rabasing damak yai pathorong kaya paikatuna mateng kaya pangduna laklabasu mama mapa anina lairingai matamda tanaram khiwa housing scheme chahi mari helaba phawpa kana laijadraba masin mana ohum scheme masigi kana bafangdana awaba phibam amada punsi lel hori Tha asigi kunithoi da Chandel district ke manung chanba Rongsang Khuldagi LH David Analbu NSN IM ni haiba miai kharana phubu saibi yauna hana bahona rambagi thongbo Analon Chief Association Lumdil Analna akan bamongda yaningda bafongkorokli Tengnopal district ke Zion village manaki pangbulda nupa amagi asi bhaksang leiramle asi bhaksang adu police na lokholaba matung Jenims ki meren sangda thamkhre Lilong kendra gi manungda leiriba phibam soklaba lambi thongkaya sembi dabagi mayokta miyam gi oiba mifam pangthoktuda tongan ba warep sing lokre Northeast India gi ahan banupi National Youth Awardee Momota Thonokjam BJP Nambol Mandal na haraute am okre miyam gi yaifana ba thabak thorom kya makata na tawkhigani haina Momota na phongdokre Asigi mapandagi taramathoy fawba Delhi gi Talkotora Indoor Stadium da pangthokiba 15 suba All India Independence Cup International Karate Championship lisingani taramapanda saruk yaruba amadi medal lorokraba sanaroi mangada asam khudol piduna puning thongkre Bishnupur District Wusu Association na district asidagi medalist kya puthokna bagi pandamda wusu sanaroi amadi mama mapa sing oiba career counseling program pangthokre Assam Rifles ki kangbu amana ngase Arunachal Pradesh ke Changlang district ke manung chanba Langka Basti da thibohumgi tabak sathabada ulfa ai gi kadar ani fare makhoi digi 9mm pistol amga loinena kapa yari banong mai maru kya su fangle